Handaki hapta asida Kristada nang kana oibage haibasigi matangda aina taksagani masigi matangda Bible dagi akhal makha kayagi wafam kaya thengnagani Kristada aikhoi dharma chenba oire Kristada aikhoi bu handokirabani Kristada aikhoi sumhanbirabani Shwargagi mafamda leiba bor khudingmak Kristada aikhoina fangjari Kristada Masigi wahai asi aikhoina yamna munna khanjilude aina mayamda yamna toina hai adudi nangna nungaina mi kidana harauna hinge hairagadi nang Kristada kanano haibadu khangadabani Christian kaya amadi Kristada makhoina phangpham thokpa soto sing adu khangde masi khanglagadi prithivi asida aikhoina khwaidagi nungaina hingba mi sing adu oigani kana masi khangbibage Kristada nang kanano haibasi nanga khanglabgadi numit khudingi nangi maithongda momon minok amaga loinana hingba ngamgani nahakki punsi adu murum adum sollaga lengadawagi mahutpudi aphaba wahai panaba punsi ama leigadabani nang thauna leina mi kana amattana taunadriba anauba thabak kaya taunanaba hotnagadabani aduga maithigani hainasu kiroidabani Thauna leiba pusi ama oina hingbiyu isang thauna prathana taugadabani isang thauna Ishwargi manakta sangduna asauba khongthanggidamak hangbiyu maramde nangna hangjaba amasung khanjabagi wangmada Ishwarna thoidok hendokna nanggidamak tauningi adubu saitanadi nangbu pukning piklaga leihanningi Mahakna aikhoibu adum piklaga leihanningi masigi matangda aikhoi Bible da yamna thengnai Jeremiah Kunmapan tarukta yengsi Sastra sing asi mayamgidamak masida utkani nasagi Bible da nasana thijarubudi phai adubu asigumba meeting asidadi mayambu ngairaga adum leiba haibasi khara luna thoi yengminasi nakhoina nasagi nupi thiyu nasa nipa amasung nasa nupi sing phangjau nakhoigi nasa nupa singi nupi thibiu amasung nasa nupi sing mapuroiba singda piyu aduga makhoina masa nipa sing amasung masa nupi sing pokani mafam aduda nakhoigi masing hengalakani amasung masing hantharoi Ishwarna aikhoigi masing yamthokhaningi nanggi masak mathumsing mahakna yamthokhaningi Masigi pada asigi aroiba saruk adu yengu masing hantharoi nanggi sel thum amasung gyan lausing Ishwarna hanthahaningde ahal oiraba kanda khudingmak hanthakigani haiba wakhalon adusu leibiganu adugumna saitangi oidaba adu mayok nabiyu ahal oiraba matamda ahongba lakkadra hoi ahongba lakkadaba karigumba Kharabudi lei adubu nangna sahi humpu manga suraba kanda nang ahal oimalle kari amata tauba ngamlaroi hainadi warepiganu Moses ji masagi chahi marfu suraba phauba punsida kari amata tauba hodri Amen Ikui kuidringaida fana ahal oiraba sahi marfu muk suraba nupi amaga ai wari sanarami nupi aduda Ishwarna Afrika da orphan ama haunaba hairakpadagi mahakna mafam aduda chattuna madu hauki adubu mi ayambanadi makhoigi wakhalda aidi madu tauba ngamlaroi haina khanaraga leinei adubu aikhoi thamoi yamna chawba mising oigadabani saitanna nangi punsida pikhanba oihanganu aduna nangi punsida ngasi nangi pangal natraga nangi thauna adu asum piksilakpagumna khallagadi ngasi numidang asida madugi wakhalon adu nikthok pikro aduga warep ama lawbiyu madudi nang Ishwargi masa amani ningthau leibaki soto phangpham thokpa Jisu Kristaga loinana yumlep sara oiminariba aduga mahaki ina leikhraba khudingmak nangna phangpham thui haibasi khangbiyu masi nangna tanjagadabasu natte aduga nangna matik sabagi madu phangadabasu natte adubu masidi nangonda Ishwargi thawjalgi mapanna lemna pibikhrabani nangonda pukning hanthanaba karigumba ama hekta lai fatabana hairakpa khudingi
ꯅꯪꯅ ꯍꯥꯏꯕꯤꯌꯨ ꯃꯗꯨꯗꯤ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯤ, ꯑꯩ ꯈ꯭ꯔꯤꯁꯇꯗ ꯂꯩ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯄꯤꯛꯁꯤꯟꯍꯟꯕ ꯉꯝꯂꯣꯏ꯫ ꯑꯍꯥꯟꯕ ꯁꯃꯨꯑꯦꯜ 13:16 ꯗꯦꯕꯤꯗ ꯅꯍꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯒ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ ꯅꯈꯣꯏꯗꯒꯤ ꯊꯪꯊꯔꯛꯀꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯧꯔꯥꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯅꯈꯣꯏ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯅ ꯑꯆꯧꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯥꯡꯕꯤꯔꯤ꯫ ꯑꯆꯧꯕ ꯊꯧꯔꯥꯡ ꯍꯥꯏꯕꯁꯤꯗ ꯃꯤꯒꯤ ꯑꯣꯏꯅ ꯈꯦꯠꯅꯕꯁꯨ ꯌꯥꯏ꯫ ꯅꯪ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯒꯗꯤ ꯑꯐꯕ ꯑꯆꯧꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯒꯅꯤ꯫ ꯅꯪ ꯀꯥꯔꯈꯥꯅꯥ ꯆꯂꯥꯏꯕ ꯑꯣꯏꯔꯒꯅ ꯅꯪ ꯑꯆꯧꯕ ꯀꯥꯔꯈꯥꯅꯥ ꯆꯂꯥꯏꯕ ꯑꯣꯏꯒꯅꯤ꯫ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯅꯪ ꯂꯩꯔꯤꯕ ꯍꯤꯔꯝ ꯑꯗꯨꯗ ꯅꯪ ꯏꯁ꯭ꯋꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛ ꯑꯆꯧꯕ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯗꯦꯕꯤꯗ ꯑꯗꯨ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯕ ꯌꯥꯎꯁꯦꯟꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯗꯦꯕꯤꯗ ꯅꯨꯡꯗ ꯃꯗꯨꯒꯤ ꯑꯆꯧꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯊꯥꯖꯩ꯫ ꯑꯗꯨꯅ ꯅꯪꯁꯨ ꯃꯤꯁꯤꯡꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯉꯥꯡꯅꯕꯁꯤꯡ ꯑꯗꯨ ꯈꯟꯗꯅ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯅꯪꯅ ꯈꯪꯖꯔꯕꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯡꯗ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯅꯉꯣꯟꯗꯁꯨ ꯊꯦꯡꯅꯖꯒꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯗꯦꯕꯤꯗ ꯑꯗꯨ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯅꯅꯕ ꯊꯥꯎ ꯅꯣꯏꯕꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃꯗꯨꯒꯤ ꯑꯆꯧꯕ ꯋꯥꯈꯜꯂꯣꯟ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯌꯥꯏ, ꯃꯗꯨ ꯃꯁꯥꯅ ꯊꯦꯡꯅꯔꯝꯒꯅꯤ ꯊꯥꯖꯩ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯒꯣꯂꯤꯌꯥꯠ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯤꯗꯨꯅ ꯅꯤꯡꯍꯟꯅꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯄꯤꯛꯁꯤꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯗꯦꯕꯤꯗ ꯑꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯒꯣꯂꯤꯌꯥꯠꯄꯨ ꯍꯥꯠꯄ ꯃꯤ ꯑꯗꯨꯗ ꯀꯔꯤ ꯄꯤꯒꯗꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯁꯃꯨꯑꯦꯜ 13:13 ꯑꯃꯨꯛꯇ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯗꯨ ꯗꯦꯕꯤꯗꯅ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯤꯄꯥꯗ ꯍꯥꯏ, ꯄꯂꯦꯁ ꯃꯆꯥ ꯑꯁꯤ ꯍꯥꯠꯇꯨꯅ ꯏꯖꯔꯦꯜꯗꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯂꯧꯊꯣꯛꯄ ꯃꯤ ꯑꯗꯨꯗ ꯀꯔꯤ ꯇꯧꯕꯤꯒꯅꯤ? ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯁꯤꯡꯅ ꯃꯁꯤꯒꯤ ꯃꯤꯁꯛ ꯑꯁꯤ ꯀꯤꯗꯨꯅ ꯅꯤꯡꯍꯟꯅꯕ ꯍꯥꯏꯕꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯍꯥꯏꯕꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯄꯟꯊꯨꯡꯗꯨ ꯌꯧꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪ ꯑꯁꯤꯒꯨꯝꯕ ꯍꯤꯡꯆꯥꯕ ꯑꯁꯤ ꯍꯥꯠꯄ ꯉꯝꯕ ꯃꯤꯁꯛ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯆꯧꯕ ꯁꯃꯁ꯭ꯌꯥꯁꯤꯡꯅ ꯅꯪꯕꯨ ꯂꯥꯛꯁꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯃꯈꯣꯏꯕꯨ ꯑꯣꯏꯅ ꯂꯥꯛꯁꯤꯟꯒꯗꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤ, ꯃꯔꯝꯗꯤ ꯑꯍꯤꯡꯕ ꯏꯁ꯭ꯋꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯁꯤꯡꯅꯔꯤꯕ ꯎꯟ ꯀꯛꯇꯕ ꯄꯂꯦꯁꯀꯤ ꯃꯆꯥ ꯑꯁꯤ ꯀꯅꯥꯅꯣ? ꯗꯦꯕꯤꯗꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯈꯔ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯊꯪꯒꯤ ꯄꯗꯗ ꯌꯦꯡꯁꯤ, ꯃꯍꯥꯛꯅ ꯅꯨꯄꯥꯁꯤꯡꯗ ꯍꯥꯏꯕꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯍꯜ ꯑꯦꯔꯤꯌꯥꯕꯅ ꯇꯥꯈꯤ꯫ ꯃꯗꯨꯗ ꯑꯦꯔꯤꯌꯥꯕꯅ ꯗꯦꯕꯤꯗꯀꯤ ꯃꯊꯛꯇ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯔꯝꯃꯤ꯫ ꯌꯦꯡꯕꯤꯌꯨ, ꯃꯁꯤ ꯀꯜꯂꯛꯂꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯝꯍꯥꯡꯗ ꯂꯩꯕ ꯌꯥꯎ ꯈꯔ ꯑꯗꯨ ꯅꯍꯥꯛꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯕꯒꯦ? ꯃꯍꯥꯛꯅ ꯗꯦꯕꯤꯗꯄꯨ ꯑꯗꯨꯝ ꯄꯤꯛꯅ ꯑꯄ ꯊꯕꯛ ꯈꯔ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯍꯟꯅꯤꯡꯕ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯗꯨꯕꯨ ꯗꯦꯕꯤꯗꯅꯗꯤ ꯃꯍꯥꯛꯀ ꯏꯁ꯭ꯋꯔ ꯂꯩꯃꯤꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯖꯤꯁꯨ ꯂꯥꯛꯇ꯭ꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯏꯁ꯭ꯋꯔꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯥꯗ ꯌꯦꯡꯁꯤ, ꯑꯗꯨꯗꯒꯤꯗꯤ ꯑꯦꯂꯤꯌꯥꯕꯅ ꯃꯍꯥꯛꯄꯨ ꯃꯔꯥꯜ ꯁꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯏ ꯃꯗꯨꯗꯤ ꯁꯩꯇꯥꯟꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯃꯔꯥꯜ ꯁꯤꯕ ꯑꯗꯨꯅꯤ꯫ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯥꯞ ꯆꯥꯎꯕ ꯑꯃꯁꯨꯡ ꯅꯊꯃꯣꯏꯒꯤ ꯐꯥꯎꯕ ꯑꯗꯨ ꯈꯪꯏ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯂꯥꯟ ꯑꯁꯤ ꯌꯦꯡ ꯂꯥꯛꯄꯅꯤ꯫ ꯃꯗꯨꯗ ꯗꯦꯕꯤꯗꯅ ꯍꯥꯏꯈꯤ, ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ? ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯡꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯃꯃꯥꯡꯗꯁꯨ ꯊꯦꯡꯅꯔꯒ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯅꯕ ꯍꯣꯠꯅꯔꯒ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯅꯅꯕ ꯁꯩꯇꯥꯟꯅ ꯃꯤ ꯀꯌꯥꯕꯨ ꯁꯤꯖꯤꯟꯅꯕ ꯅꯍꯥꯛ ꯊꯦꯡꯅꯔꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯅ ꯄꯥꯔꯒꯗꯤ ꯑꯦꯂꯤꯌꯥꯕꯅ ꯗꯦꯕꯤꯗꯄꯨ ꯆꯤꯡꯊꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯕꯒꯦ ꯍꯥꯏꯕꯗꯨ ꯒꯅꯤ꯫ ꯃꯗꯨꯗ ꯗꯦꯕꯤꯗꯅ ꯀꯔꯤ ꯇꯧꯈꯤꯕ ꯍꯥꯏꯕꯗු ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯨꯒ ꯃꯁꯤꯃꯛ ꯅꯨꯃꯤꯗꯥꯡ ꯑꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫
ꯃꯁꯤꯗ ꯍꯥꯏꯔꯤ ꯑꯗꯨꯗꯒꯤ ꯗꯦꯕꯤꯠꯅ ꯑꯦꯌꯥꯞꯇꯒꯤ ꯃꯥꯏ ꯑꯣꯟꯊꯣꯛꯈꯤꯗꯨꯅ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯌꯦꯡꯕꯤꯌꯨ, ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯝꯒꯗꯕ ꯑꯗꯨ ꯃꯁꯤꯅꯤ: ꯅꯪꯅ ꯇꯧꯒꯗꯕ ꯅꯊꯧ ꯑꯃ ꯂꯩ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯅꯪꯒꯤ ꯃꯪꯂꯥꯟ ꯄꯥꯟꯕ ꯑꯃꯁꯨꯡ ꯊꯧꯔꯥꯡ ꯑꯗꯨ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯅꯪ ꯉꯁꯤ ꯅꯪꯒꯤ ꯏꯃꯨꯡ ꯑꯗꯨ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯂꯥꯏ ꯐꯠꯇꯕ ꯅꯉꯣꯟꯗ ꯐꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯗꯨꯅ ꯅꯪꯕꯨ ꯄꯤꯛꯁꯤꯜꯍꯜꯂꯕꯁꯨ ꯂꯥꯏ ꯐꯠꯇꯕꯗ ꯅꯪꯅ ꯍꯥꯏꯕꯤꯌꯨ, ꯅꯪ ꯉꯁꯤ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ, ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯄꯥꯡꯒꯜ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯩ ꯃꯄꯨꯡ ꯐꯥꯅꯇꯧꯒꯅꯤ ꯑꯃꯗꯤ ꯉꯁꯤ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯅꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯎ꯫ ꯃꯁꯤꯅꯤ ꯖꯤꯁꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯧꯈꯤꯕ ꯑꯗꯨ꯫ ꯃꯍꯥꯛꯅ ꯑꯅꯥꯕ ꯀꯌꯥꯕꯨ ꯐꯍꯟꯈꯤ, ꯑꯁꯤꯕ ꯀꯌꯥꯕꯨ ꯍꯤꯡꯒꯠꯍꯟꯈꯤ, ꯑꯗꯨꯕꯨ ꯃꯤꯁꯤꯡꯅ ꯐꯠꯇꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯄꯤꯃꯆꯥ ꯑꯃ ꯑꯁꯤꯕꯗꯒꯤ ꯍꯧꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯂꯤꯉꯩꯗ ꯅꯨꯄꯤ ꯑꯃ ꯑꯅꯥꯕ ꯐꯍꯟꯅꯅꯕ ꯂꯝꯕꯤꯗ ꯄꯟꯊꯈꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯟꯊꯔꯤꯉꯩꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯁꯤꯕꯒꯤ ꯄꯥꯎ ꯄꯨꯔꯛꯇꯨꯅ ꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯂꯥꯛꯄꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ, ꯃꯔꯝꯗꯤ ꯊꯦꯡꯃꯟꯈ꯭ꯔꯦ, ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯁꯤꯔꯦ꯫ ꯄꯥꯎ ꯑꯁꯤ ꯖꯤꯁꯨꯅ ꯇꯥꯅ ꯈꯪꯁꯤꯟꯅꯈꯤꯗꯦ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯅꯪꯁꯨ ꯂꯥꯏ ꯐꯠꯇꯕꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯇꯥꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯤꯡꯖꯤꯟꯗꯨꯅ ꯇꯥꯔꯨꯅꯨ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯂꯥꯏ ꯐꯠꯇꯕꯗꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤ ꯈꯪꯅ ꯈꯪꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯑꯗꯨ ꯊꯥꯖꯕ ꯑꯁꯤ ꯑꯄꯪꯕꯒꯤ ꯋꯥꯐꯝ ꯅꯠꯇ꯭ꯔꯅꯦ? ꯂꯥꯏ ꯐꯠꯇꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯄ ꯃꯔꯝꯅ ꯑꯩ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯟꯊꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤ ꯑꯥꯔꯊ ꯑꯃꯠꯇ ꯊꯣꯛꯇꯦ꯫ ꯋꯥꯌꯦꯜ ꯃꯄꯨꯁꯤꯡ 6ꯇ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯏꯊꯟꯇ ꯄꯤꯛꯁꯤꯟꯖꯕ ꯑꯁꯤ ꯑꯅꯧꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯤ ꯋꯥꯌꯦꯜ ꯃꯄꯨꯁꯤꯡ 6:12꯫ ꯏꯁ꯭ꯋꯔꯗꯒꯤ ꯗꯨꯠ ꯑꯗꯨꯅ ꯒꯤꯗꯤꯌꯣꯟꯗ ꯎꯍꯟꯕꯤꯗꯨꯅ ꯍꯥꯏꯈꯤ, ꯍꯦ ꯅꯄꯥꯡꯒꯜ ꯅꯊꯧꯅꯥ ꯐꯕ, ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯄꯨ ꯂꯣꯏꯅꯕꯤꯔꯤ꯫ ꯒꯤꯗꯤꯌꯣꯟꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯍꯦ ꯑꯩꯒꯤ ꯏꯕꯨꯡꯉꯣ, ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯗ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗ ꯃꯗꯨ ꯍꯥꯏꯖꯔꯝꯒꯅꯤ ꯊꯥꯖꯩ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯩꯈꯣꯏꯗ ꯇꯝꯂꯝꯕ ꯏꯁ꯭ꯋꯔꯒꯤ ꯑꯉꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯗꯥꯏꯅꯣ? ꯃꯈꯣꯏꯅ ꯍꯥꯏꯈꯤꯕꯅꯤ, ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯏꯖꯤꯞꯇꯒꯤ ꯄꯨꯊꯣꯛꯄꯤꯔꯛꯄ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯂꯪꯊꯣꯛꯄꯤꯔꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯌꯦꯛꯅꯕꯁꯤꯡꯒꯤ ꯈꯨꯠꯇ ꯄꯤꯊꯣꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯄꯥꯡꯒꯜ ꯂꯩꯔꯕ ꯑꯃꯁꯨꯡ ꯊꯧꯅꯥ ꯂꯩꯔꯕ ꯒꯤꯗꯤꯌꯣꯟ꯫ ꯃꯍꯥꯛꯅ ꯈꯨꯝꯂꯛꯏ, ꯅꯍꯥꯛꯅ ꯑꯔꯥꯟꯕ ꯃꯤꯁꯛ ꯑꯃ ꯈꯜꯂꯦ꯫ ꯑꯩꯈꯣꯏꯗꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤ꯫ ꯏꯁ꯭ꯋꯔ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯀꯔꯤ ꯑꯃꯠꯇꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯗꯅ ꯄꯗ 13ꯗ ꯍꯥꯏꯔꯤ, ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯈꯤ, ꯅꯍꯥꯛꯀꯤ ꯄꯥꯡꯒꯜ ꯑꯁꯤꯗ ꯆꯠꯂꯨ, ꯑꯗꯨꯒ ꯅꯍꯥꯛꯅ ꯒꯤꯗꯤꯌꯣꯟꯗ ꯂꯩꯕꯁꯤꯡꯒꯤ ꯈꯨꯠꯇꯒꯤ ꯏꯖꯔꯦꯜꯕꯨ ꯀꯟꯒꯅꯤ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯥꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨꯗ ꯒꯤꯗꯤꯌꯣꯟꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯍꯦ ꯑꯩꯒꯤ ꯏꯕꯨꯡꯉꯣ, ꯑꯩꯅ ꯏꯖꯔꯦꯜꯕꯨ ꯀꯔꯝꯅ ꯀꯟꯒꯅꯤ? ꯇꯁꯦꯡꯅꯃꯛ ꯃꯅꯥꯁꯦꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯁꯥꯒꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯜꯂꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯄꯥꯒꯤ ꯏꯃꯨꯡꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯤꯛꯄꯅꯤ꯫ ꯃꯁꯥ ꯃꯊꯟꯇ ꯄꯤꯛꯄꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯁꯤꯗ ꯎꯕ꯭ꯔꯥ? ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯒꯤ ꯏꯃꯨꯡꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯤꯛꯄꯅꯤ꯫ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯁꯣꯏꯔꯦ꯫ ꯑꯩ ꯏꯍꯩꯁꯨ ꯍꯩꯖꯗꯦ, ꯑꯩꯗꯤ ꯄꯔꯤꯈꯥꯁꯨ ꯄꯥꯁ ꯇꯧꯕ ꯉꯝꯗꯅꯤ, ꯑꯩ ꯏꯪꯂꯤꯁꯇ D ꯈꯛꯇ ꯐꯪꯈꯤ꯫ ꯑꯩꯅ ꯈꯟꯕꯗ ꯏꯁ꯭ꯋꯔꯁꯨ ꯐꯥꯒꯤ ꯇꯧꯕ ꯍꯩ꯫ ꯁꯤ ꯑꯉꯛꯄꯅꯤ꯫ ꯀꯥꯟꯅꯗ꯭ꯔꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯑꯃꯨꯛ ꯅꯧꯊꯣꯛꯗꯨꯅ ꯁꯤꯖꯤꯟꯅꯩ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯅ ꯂꯪꯊꯣꯛꯂꯕ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯁꯤꯟꯗꯨꯅ ꯍꯥꯏ, ꯅꯍꯥꯛ ꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯎ ꯅꯣꯏꯕꯤꯔꯕꯅꯤ, ꯑꯩꯅ ꯅꯪ ꯀꯧꯔꯕꯅꯤ,
ꯑꯩꯒꯤ ꯊꯋꯥꯏ ꯅꯉꯣꯟꯗ ꯍꯥꯞꯄꯤꯔꯕꯅꯤ, ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯒꯤ ꯂꯧꯁꯤꯡ ꯄꯤꯔꯕꯅꯤ, ꯆꯠꯂꯣ, ꯑꯆꯧꯕ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯂꯨꯔꯣ꯫ ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ, ꯅꯪꯅꯕꯣ ꯑꯩꯕꯨ ꯏꯁ꯭ꯋꯔꯅ ꯀꯧꯕꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯈꯣꯡꯐꯝ ꯆꯥꯅ ꯂꯦꯞꯇꯨꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯀꯧꯕ ꯂꯩꯇꯅ ꯂꯥꯏ ꯐꯠꯇꯕꯗ ꯑꯁꯨꯝꯅ ꯍꯥꯏꯒꯗꯕꯅꯤ, ꯂꯥꯏ ꯐꯠꯇꯕ, ꯑꯩ ꯄꯨꯛꯅꯤꯡ ꯍꯟꯊꯔꯣꯏ, ꯀꯅꯥ ꯑꯃꯠꯇꯅ ꯅꯪꯕꯨ ꯄꯤꯛꯁꯤꯜꯍꯟꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯤꯔꯤꯕ꯭ꯔꯥ? ꯅꯪ ꯄꯨꯛꯅꯤꯡ ꯍꯟꯊꯗꯨꯅ ꯅꯁꯥ ꯅꯊꯟꯇ ꯄꯤꯛꯁꯤꯟꯖꯕ ꯑꯗꯨ ꯐꯥꯎꯕ꯭ꯔꯥ? ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯋꯥ ꯉꯥꯡꯕ ꯑꯗꯨ ꯅꯤꯡꯁꯤꯡꯏ꯫ ꯃꯗꯨ ꯑꯩꯅ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯡꯖꯔꯛꯄ ꯃꯔꯝꯅ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯑꯩꯅ ꯀꯣꯂꯣꯔꯥꯗꯣ ꯆꯠꯀꯗꯕ ꯃꯇꯝ ꯑꯃꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯅꯤꯗ ꯋꯥ ꯉꯥꯡꯅꯕꯒꯤ ꯑꯦꯟꯒꯦꯖꯃꯦꯟ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯍꯤ 19 ꯃꯃꯥꯡꯗꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯋꯥ ꯉꯥꯡꯃꯤꯟꯅꯒꯗꯕ ꯃꯤꯁꯛ ꯑꯗꯨ ꯃꯇꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕ ꯃꯤꯁꯛ ꯑꯁꯤꯒ ꯑꯩꯒ ꯋꯥ ꯉꯥꯡꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯂꯥꯛꯄ ꯃꯔꯝꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯗꯨꯗ ꯑꯩꯁꯨ ꯉꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩ ꯅꯨꯄꯤꯁꯤꯡꯒꯤ ꯀꯣꯟꯐꯔꯦꯟꯁ ꯑꯃꯗ ꯋꯥ ꯉꯥꯡꯂꯨꯅꯕ ꯐ꯭ꯂꯣꯔꯤꯗꯥꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯝꯅꯅꯣ ꯍꯥꯏꯕꯗ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯦꯟꯁꯦꯜ ꯇꯧꯕꯗꯒꯤ ꯃꯊꯪ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩꯕꯨ ꯋꯥ ꯉꯥꯡꯅꯅꯕ ꯀꯧꯔꯛꯈꯤꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯈꯪꯕ ꯃꯔꯝꯅ ꯃꯔꯨ ꯑꯣꯏꯕ ꯁꯦꯛꯁꯟꯗꯨꯗꯤ ꯅꯠꯇꯅ ꯑꯩ ꯋꯥꯔꯁꯤꯞ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯍꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯪꯂꯥꯟꯅꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯑꯩꯁꯦ ꯉꯛꯑꯦ ꯍꯥꯏꯅꯁꯨ ꯈꯟꯅꯔꯝꯃꯤ, ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯇꯧꯋꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯆꯔꯆꯇꯒꯤ ꯑꯩꯕꯨ ꯊꯥꯗꯣꯔꯛꯈꯤ꯫ ꯂꯥꯏ ꯐꯠꯇꯕꯒ ꯑꯩ ꯑꯗꯨꯝ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯩꯅ ꯉꯥꯡꯅꯅꯕꯒꯤꯗꯃꯛ ꯑꯦꯟꯒꯦꯖꯃꯦꯟ ꯑꯅꯤ ꯑꯗꯨ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯌꯨꯝꯗ ꯕꯥꯏꯕꯜ ꯁ꯭ꯇꯗꯤ ꯃꯆꯥ ꯇꯧꯔꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯁꯛꯀ ꯋꯥ ꯉꯥꯡꯃꯤꯟꯅꯔꯨꯅꯤ ꯈꯟꯕꯗ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯑꯩ ꯀꯣꯂꯣꯔꯥꯗꯣꯗ ꯆꯠꯈꯤ꯫ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯂꯥꯛꯇꯕꯗꯒꯤ ꯃꯤ ꯑꯌꯥꯝꯕꯅꯁꯨ ꯈꯤꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯈꯔꯇꯪ ꯂꯥꯛꯈꯤ, ꯑꯗꯨꯒ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯄꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕꯒ ꯂꯣꯏꯅꯅ ꯍꯜꯂꯛꯈꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯅꯤꯃꯛꯇ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯄꯒꯨꯝ ꯇꯥꯈꯤ꯫ ꯅꯪ ꯅꯁꯥꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯟꯕꯒꯦ? ꯅꯪꯗꯤ ꯃꯥꯏꯊꯤꯔꯕꯅꯤ꯫ ꯅꯪ ꯍꯧꯖꯤꯛ ꯐ꯭ꯂꯣꯔꯤꯗꯥꯗ ꯆꯠꯂꯕꯁꯨ ꯅꯪꯒꯤ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗꯃꯛꯇ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯂꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯁꯨ ꯀꯅꯥ ꯊꯦꯡꯅꯕ ꯌꯥꯎꯕꯒꯦ? ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯐꯥꯎꯕ ꯁ꯭ꯄꯤꯀꯔꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩ ꯐꯝꯃꯤꯟꯅꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯃꯤꯁꯤꯡꯒ ꯐꯝꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤꯗꯤ ꯃꯗꯨꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯗꯨꯗ ꯗꯣꯛꯇꯔ, ꯕꯤꯁꯣꯞ, ꯔꯤꯚꯔꯦꯟꯗꯁꯤꯡꯒ, ꯑꯗꯨꯒꯤ ꯃꯔꯛꯇ ꯐꯦꯟꯇꯣꯝꯒꯤ ꯖꯣꯏꯁꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯅ ꯐꯝꯕ ꯑꯗꯨꯗ ꯑꯩꯒꯤ ꯀꯣꯛꯇ ꯃꯉꯥꯜ ꯑꯃ ꯉꯥꯟꯗꯨꯅ ꯖꯣꯏꯁꯇꯤ ꯀꯔꯤ ꯑꯃꯠꯇ ꯑꯣꯏꯗꯦ, ꯖꯣꯏꯁꯇꯤ ꯀꯔꯤ ꯑꯃꯠꯇ ꯑꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯩ ꯑꯆꯧꯕ ꯃꯤꯡꯊꯣꯜ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯋꯥꯔꯛꯁꯣꯞ ꯁ꯭ꯄꯤꯀꯔ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯋꯥꯔꯛꯁꯣꯞꯀꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯃꯗꯨꯕꯨ ꯁꯔꯨꯛ ꯌꯥꯅꯅꯕ ꯍꯧꯒꯠꯅꯔꯝꯃꯤ꯫ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯋꯥ ꯉꯥꯡꯂꯝꯗꯥꯏꯗꯨꯗ ꯗꯣꯛꯇꯔ, ꯕꯤꯁꯣꯞ ꯑꯃꯁꯨꯡ ꯔꯤꯚꯔꯦꯟꯗꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯤ 9,000ꯃꯨꯛ ꯇꯤꯟꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯉꯣꯟꯗꯗꯤ 10,000 ꯌꯥꯝꯕꯒꯨꯝꯅ ꯈꯟꯈꯤ꯫ ꯑꯩ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯍꯨꯟ ꯀꯟꯅ ꯆꯣꯡꯂꯝꯃꯤ꯫ ꯑꯩ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯉꯥꯡꯗꯣꯏꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥ ꯏꯊꯟꯇꯗ ꯌꯥꯝꯅ ꯄꯤꯛꯁꯤꯟꯖꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯑꯩ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯃꯊꯧ ꯇꯥꯈꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯀꯧꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯀꯅꯤ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯉꯁꯤ ꯑꯩ ꯄꯨꯡꯆꯣꯞꯀꯅꯤ꯫ ꯏꯁ꯭ꯋꯔ ꯌꯥꯎꯕ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯕ, ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯌꯥꯊꯣꯛꯄꯒ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃ ꯊꯣꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯑꯩ ꯋꯥꯔꯛꯁꯣꯞꯀꯤ ꯃꯇꯝꯗ ꯀꯔꯤ ꯅꯩꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯗꯣꯛꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯂꯣꯏ ꯍꯥꯏꯅ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯉꯣꯟꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯁꯛꯅꯤꯅ ꯑꯩꯒꯤ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯃꯤ ꯀꯌꯥ ꯌꯥꯝꯅ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯐꯥꯎꯕ ꯆꯟꯈꯤꯗꯦ꯫
ꯑꯩꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯐꯖꯅ ꯇꯥꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜꯗ ꯂꯩꯕ ꯃꯆꯥꯛ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯂꯩꯈꯤ꯫ ꯗꯦꯕꯅ ꯈꯥꯝꯍꯧꯔꯝꯗ꯭ꯔꯒꯗꯤ ꯇꯦꯕꯜ ꯀ꯭ꯂꯣꯊꯇꯨ ꯐꯥꯎꯕ ꯃꯈꯣꯏ ꯂꯩꯔꯝꯕꯖꯥꯠꯅꯤ꯫ ꯃꯗꯨ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯈꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯤꯟꯕ ꯑꯗꯨꯗ ꯅꯪꯅ ꯋꯥꯈꯜ ꯇꯧꯗ꯭ꯔꯒꯗꯤ ꯅꯪꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯅꯪꯅ ꯍꯥꯏꯒꯗꯕꯅꯤ, ꯑꯩ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯤ, ꯑꯩ ꯈ꯭ꯔꯤꯁꯇꯗ ꯂꯩ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯑꯩꯅ ꯇꯧꯒꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯗ ꯆꯤꯟ ꯈꯨꯝꯕ ꯇꯝꯒꯗꯕꯅꯤ꯫ ꯑꯦꯃꯦꯟ꯫ ꯉꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯈꯣꯏꯅ ꯍꯟꯈꯤꯕ ꯃꯇꯝꯗ ꯊꯃꯣꯏ ꯋꯥꯈꯜ ꯆꯥꯎꯅ ꯍꯟꯈꯤꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯖꯩ꯫ ꯏꯁ꯭ꯋꯔꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯒꯗꯤ ꯑꯩꯅ ꯀꯅꯥꯕꯨ ꯀꯤꯔꯨꯒꯗꯒꯦ ꯍꯥꯏ ꯅꯈꯣꯏꯅ ꯍꯥꯏꯕꯗꯨ ꯑꯩ ꯇꯥꯖꯅꯤꯡꯉꯤ꯫ ꯃꯣꯖꯦꯁꯇ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯈꯣꯡꯁꯥꯕ 3:18 ꯃꯍꯥꯛꯁꯨ ꯌꯦꯛꯅꯕꯅ ꯄꯤꯛꯁꯤꯜꯍꯜꯂꯝꯃꯤ꯫ ꯏꯁ꯭ꯋꯔꯒꯤ ꯑꯆꯧꯕ ꯃꯅꯥꯏ ꯈꯨꯗꯤꯡꯃꯛ ꯃꯁꯤ ꯊꯦꯡꯅꯒꯅꯤ꯫ ꯑꯆꯧꯕ ꯃꯤꯁꯤꯡ ꯍꯥꯏꯕꯁꯤ ꯄꯨꯜꯄꯤꯠꯇ ꯂꯩꯕ ꯃꯤꯁꯤꯡ ꯈꯛꯇ ꯅꯠꯇꯦ꯫ ꯋꯥ ꯉꯥꯡꯗꯕ ꯏꯁ꯭ꯋꯔꯒꯤ ꯑꯆꯧꯕ ꯃꯅꯥꯏꯅ ꯍꯦꯟꯅ ꯋꯥ ꯉꯥꯡꯕꯁꯤꯡꯗꯒꯤ ꯍꯦꯟꯅ ꯂꯩ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ꯫ ꯑꯦꯃꯦꯟ꯫ ꯈꯣꯡꯁꯥꯟꯕ 3:18 ꯌꯦꯡꯁꯤ꯫ ꯑꯩꯒꯤ ꯑꯀꯟꯕ ꯈꯨꯠ ꯎꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯖꯤꯞꯇꯀꯤ ꯅꯤꯡꯊꯧꯅ ꯅꯈꯣꯏꯕꯨ ꯆꯠꯄ ꯌꯥꯍꯜꯂꯣꯏ ꯍꯥꯏꯕ ꯑꯩꯅ ꯁꯦꯡꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯑꯩꯅ ꯈꯨꯠ ꯇꯤꯡꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯑꯩꯅ ꯏꯖꯤꯞꯇꯀꯤ ꯃꯅꯨꯡꯗ ꯇꯧꯒꯗꯕ ꯑꯩꯒꯤ ꯑꯉꯛꯄꯁꯤꯡꯒꯤ ꯃꯄꯥꯟꯅ ꯏꯖꯤꯞꯇꯀꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯒꯅꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯆꯠꯍꯟꯒꯅꯤ꯫ ꯏꯖꯤꯞꯇꯀꯤ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯆꯥꯟꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯈꯨꯠ ꯍꯥꯡꯅ ꯆꯠꯊꯣꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯈꯨꯗꯤꯡꯅ ꯃꯥꯒꯤ ꯃꯥꯒꯤ ꯌꯨꯝꯂꯣꯟꯅꯕꯗꯒꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯥꯒꯤ ꯌꯨꯝꯗ ꯂꯝꯂꯥꯟꯕ ꯑꯣꯏꯅ ꯂꯩꯕꯗꯒꯤ ꯁꯅꯥꯒꯤ ꯂꯩꯇꯦꯡ, ꯂꯨꯄꯥꯒꯤ ꯂꯩꯇꯦꯡ ꯑꯃꯁꯨꯡ ꯐꯤꯔꯣꯜ ꯅꯤꯒꯗꯕꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯔꯤꯕ ꯑꯁꯤ꯫ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯃꯤꯅ ꯍꯤꯛꯇꯣꯛꯄ ꯉꯝꯗꯕ ꯄꯥꯡꯒꯜ ꯑꯃ ꯅꯨꯄꯤꯗ ꯌꯥꯎꯔꯤ꯫ ꯃꯗꯨ ꯍꯥꯏꯅ ꯃꯁꯤꯅ ꯇꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯅꯨꯄꯥꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯑꯣꯏꯅ ꯏꯁ꯭ꯋꯔꯅ ꯊꯥꯈꯤ꯫ ꯍꯦꯂꯦꯂꯨꯌꯥ! ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯗꯨ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯡꯗ ꯑꯃꯁꯨꯡ ꯅꯆꯥꯅꯨꯄꯤꯁꯤꯡꯗ ꯁꯤꯕꯤꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯏꯖꯤꯞꯇꯀꯤ ꯃꯤꯁꯤꯡꯒꯤ ꯄꯣꯠꯆꯩ ꯃꯨꯟꯗꯨꯅ ꯂꯧꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯤ, ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯅꯤꯡꯈꯥ ꯇꯝꯍꯟꯕ ꯈꯛꯇ ꯅꯠꯇꯅ ꯅꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯗꯒꯤ ꯑꯐꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯅꯈꯣꯏꯅ ꯃꯗꯨ ꯍꯔꯥꯎꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯃꯤ, ꯃꯔꯝꯗꯤ ꯅꯈꯣꯏ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅꯤ꯫ ꯍꯦꯂꯦꯂꯨꯌꯥ! ꯃꯣꯖꯦꯁꯅ ꯈꯨꯝꯈꯤ, ꯑꯗꯨꯕꯨ ꯌꯦꯡꯉꯨ, ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯥꯖꯔꯣꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯈꯣꯟꯖꯦꯜꯅꯁꯨ ꯇꯥꯔꯣꯏ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ, ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯎꯍꯟꯕꯤꯈꯤꯗꯦ꯫ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯅꯪꯅ ꯅꯁꯥ ꯅꯊꯟꯇ ꯄꯤꯛꯁꯤꯟꯖꯔꯕꯗꯤ ꯅꯪ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯉꯨ꯫ ꯐꯤꯂꯤꯞꯄꯤꯌ 4:19 ꯍꯥꯏ, ꯑꯩꯕꯨ ꯀꯜꯍꯟꯕꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯖꯩ꯫ ꯃꯍꯥꯛ ꯌꯥꯎꯗꯅꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯅꯠꯇꯦ, ꯑꯗꯨꯒ ꯀꯔꯤ ꯑꯃꯠꯇ ꯇꯧꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯟꯅꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯑꯉꯛꯄ ꯐꯪꯅ ꯁꯦꯝꯕꯤꯈ꯭ꯔꯕꯁꯤꯡꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯟꯅꯗꯤ ꯑꯩꯈꯣই ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯑꯉꯛꯄ ꯐꯪ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯍꯥꯞꯄꯤꯕꯁꯤꯡ ꯑꯗꯨ ꯈꯪꯗꯣꯛꯄꯤꯌꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyamna thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna tinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyamna thakajri mahakna akhoi ngonda tawbiriba thakajri ngai haifam leite